पाउसे युमफम मरोब पाउ खरा अपडेट तौजरी कारन थोंबदगी कैनो ग्राम पंचायत मेंबर लेखिद्रे ngasi ayuk pung 12 makharom tabada kainau awang lekai digi panchayat घर mamang da tidim lampi gi bisnopur rom dagi haigalakpa ion car AR01E 9070 na lambi da makhona salamba kainau gram panchayat kwa number 7 gi member ahong changma prabha devi chahini putaret ap mapuroiba rajen thombadagi lekena bangam dana lekhidre thaudok asi prabha na panchayat घर dagi meumda hanna thorakpada khudong thiba asi nangkhibane thaudok asi gi matang di United Youth of Kainau Thongada Kainau punbada khenkiba CCTV camera dagi phangkiba report ki matung inna karaduna wrong side sangchilaga prabha pu thombani aiba khangbangam khre chenaba car driver ningomba bode thongju part 2 pis lampakta gi nambol police na nubit jungba matung pung baro makhairum tabada nambol bazar dagi koireng chatkhiba gi lambi da phaduna Bishnupur police station da Thengnakhre haire marakasida Nongmakhktada coronavirus positive oiba Lising nipu Henna Henkhre hauki bapung kunmari da coronavirus case Lising nipu samri kunmanga nauna thengna duna laichat asina sokhalaba malem gi ahum suba mafam da lairiba India haujik COVID-19 gi apun ba anaba masing lakh tara ga mathoi Lising tara ga ni panchop na ni fum do yaukhre laichat asina miyoi chawtruk marfu mathoi sikhi ba ga loina na haujik phawda sikhi ba apun ba masing Lising kun ga tare samri marfu tara tare yaukhre Laipa kasida naba pagalakpagi sang chada homphugani toy dasbe homphuma toy yaure ngasi phawda punna recover tawbagi masing lakh taret chup number 4 taret jawduna anaba masing dagi pagalakpa chang ne henkatle haina Union Health Ministry ki data da haire flight Tongba Fanghoudabasing Anouba SOP ama Thokkhre COVID-19 laichat na maram oiduna lockdown lairingai manung asida Impal International Airport ta airplane tongna nabgi damakta lakh laga tongba Fanghoudaba amade Mathangi numit ki ticket confirm pariba miyoi singbo transit passenger oina lawduna makoibo pet quarantine center da ahing amal hainana bagi standard operating procedure SOP amangasi Manipur Sarkar ki medical and health services ki director Dr. K Rajona Thokkhre aroibda content sing asigi baroiba pau khara asiba pau damjari ba Manipur local news YouTube channel amadi Facebook page asidagi Yangbir bu penamuk puthaga cari loina na channel asina atom da kanera badi subscribe like and share to ba kauphi gu penamuk pu amuk hanna thaga cari